hogalo hogalo tumliba khunai nangi chinglei pak migi oi kidore Manipur Youth League mayol na organize daw na akoi anong walang gi paujel pu walam sang concert lakadori ba December gi tang kun 2023 lagi hauraga January gi tang mapan 2024 bawa Manipur gi kachim koya sinna thuna chachagadori haukiba me tang ohumdagi hauduna kanglup phuruk ki marakta mihat mipun thohanba yengthinabagi akanba miyeng marakta nungsiraba imalebak Manipur asibu lanbung onthokhtuna machet tana thugairaga homeland ama semna naba honarakpa asina aikhoigi ifurukki phibamda amukka hena lusilale ani suba chahi tare khuntakpa haibado thoklakadra haibagi chingnabadu hawn ngasi aikhoina mayok nariba singnaba sing asi thengnaba haibase mioi khara khaki lanai gi thogai nate mayam hupna punna thengnabinabana aikhoigi thong mangsalak laba punai si apun magi sakam kan ba mai horol gi chanarak laba aikhoigi phajakra sanna launcher thaksi kasi ngak senba Shenja thumja corruption ni mayok ta lepa mangsalak laba mahuksa gi khalbu kanba akoi gi setmin lon chawkhalanba amadi mayai kabani sagi mayok ta lepa haiba wakhalon sikchi puduna mangsalak laba sotharak laba lekha tarak laba phunai su kanjana bogi achobo khongsa Manipur Youth League mayolna sinjaduna December tang kundagi January tang mapan phauba chachagadoriba aikhoigi anauba langongi paujel puba lamsang khongjat asi lanai gi nate mayam pumnamakki damaktani masida mayamsu saruk yaminasi mayamsu yaubiyu lamsang khongjat asibu mai paknabagi damakta mayamna mateng pangbinaba nolukte mayam gi nungai no bagi damak leijari ba makhal mathel Manipur channel na mayambu ikokno na khurumjari ngasi su mayam gi nga pothana bagi damakta Asengba thokhiba Manipuri horror story amamu pudon lakjari wari asi Moirangda thabak suba chatpada thengnarakhiba akiba thodok amagi wari ni wari asi bu thabirakliba marup nawbana Moirangda thabak suba chatpada thengnarakhiba akiba wari amakhakni wari adu kari kamdobano haibadu mayam puna taminarasi aigi ming nawba kawi leifamna wangudagini wari asi isada Asengba thokhiba Asengba wari ni aina class 7 karapa matamda thokibani chahi manga rom haukhri matamdo school su kalen suti piri aina khali yumda sum leidok saruk babagi matung ilaga thabak surage haina khalli maduda babana su yabirakli thabak mafamna Moirangdani matamdu kalen matam oibunina akhuna thabak suba satliba mafam adusu yamna sai adamna tawduna aikhoi mafam aduda nongmoni ni humni di thabak suri numit kharani gi matungda nongmodi aina babara hai baba sida pothaba si yamna sai ado ai asigi water supply ama leiriba sida leiruge adumna aina babada haijaba aduda babana su hoi hoi haiduna yabirai madugi matung ai water supply leiriba mafam aduda lakli maduda aina sidadi ingine sidadi nungtigi laktare moigi thabak sisu loirine haiduna mafam adugi akoiba aduda asum yenglaga pothai adumna aina akoiba aduda asum leiduna jenglakpa matamda yum macha amasu urai aina changsilaga asum yenglingaida babana ibungo thabak haurase lako haiduna kauri arudagi aisu mafam ado thadoktuna babagi manakta chatli numit adusub adum haukre mathangi numitani aina baba sidadi yamna sai asigi water supply leiba sida leirusi asidadi yamna su ingi haiduna baba da hairi masidagi baba su hoi haiduna ikoi mafam adu da lai aine baba ne atuga kaka amaga ikoi punna lakpani kaka adudi mafam adu yobaga makhong hamningi haiduna kachin amada changki baba na yum adugi mangol da phami aina water supply leiba makhong da phami baba do yum madugi akoibada yenglaga adumak thoklakli maduda aina baba chatlage hairo haidun hangi baba na hoi ai phi khara sugadaba leire hairaga chatkri kaka su makhong hamba loiraga tholakli aduga mahakna yum aduda haifet changdori madugi matung mahak aingonda karisu hairamdana chatkhi maduda aina khalli kainone
ꯃꯣꯏꯅ ꯌꯨꯝꯁꯤꯗ ꯆꯪꯂꯒ ꯇꯨꯃꯤꯟ ꯆꯠꯈ꯭ꯔꯤꯕ ꯑꯁꯤꯕꯣ? ꯑꯁꯨꯝꯅ ꯈꯜꯂꯒ ꯑꯩꯁꯨ ꯌꯨꯝ ꯑꯗꯨꯗ ꯇꯞꯅ ꯆꯪꯂꯛꯏ꯫ ꯑꯁꯨꯝꯅ ꯑꯩꯁꯨ ꯆꯪꯂꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯌꯨꯝ ꯑꯗꯣ ꯁꯣ ꯂꯣꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯅ ꯑꯍꯣꯕꯁꯤꯡ ꯑꯗꯨꯗ ꯑꯁꯨꯝ ꯌꯦꯡꯉꯤ꯫ ꯃꯅꯨꯡꯗꯣ ꯌꯥꯝꯅꯁꯨ ꯅꯥꯜꯂꯤ, ꯑꯗꯨꯒ ꯏꯀꯣꯏꯅ ꯌꯨ ꯊꯛꯄꯒꯤ ꯃꯑꯣꯡ ꯂꯩ꯫ ꯅꯥꯀꯟꯗꯁꯨ ꯇꯣꯏꯂꯦꯠ ꯑꯃꯁꯨ ꯂꯩ꯫ ꯃꯗꯨꯗꯒꯤ ꯑꯩꯅ ꯃꯄꯥꯟꯗꯨꯝ ꯊꯣꯛꯈꯤꯒꯦ ꯈꯟꯗꯨꯅ ꯑꯩ ꯃꯄꯥꯟ ꯊꯣꯛꯅ ꯂꯩ꯫ ꯑꯁꯨꯝꯅ ꯂꯣꯏꯔꯒ ꯊꯣꯛꯂꯛꯄꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯤꯡ ꯊꯣꯡ ꯑꯗꯣ ꯍꯥꯡꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯑꯩꯒꯤ ꯏꯁꯥꯗ ꯆꯪꯂꯒ ꯌꯦꯡꯅꯤꯡꯕ ꯐꯥꯎꯔꯛꯈꯤ꯫ ꯑꯩ ꯆꯪꯂꯒꯦ ꯈꯟꯗꯨꯅ ꯆꯪꯂꯛꯏ꯫ ꯀꯣꯟ ꯃꯌꯥꯝ ꯑꯃꯁꯨ ꯂꯩ꯫ ꯐꯃꯨꯡ ꯐꯤꯔꯣꯟ, ꯊꯕꯛ ꯁꯨꯕꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯑꯃꯁꯨ ꯂꯩ꯫ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯀꯣꯟ ꯑꯃ ꯃꯈꯨꯝ ꯈꯨꯝꯃꯒ ꯂꯩ꯫ ꯃꯗꯨ ꯑꯩꯅ ꯍꯥꯡꯂꯒ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕ ꯃꯇꯝꯗꯗꯤ ꯇꯨꯡꯂꯣꯝꯗꯒꯤ ꯅꯨꯄꯥꯒꯤ ꯈꯣꯟꯖꯦꯜ ꯑꯃꯅ "ꯍꯦ" ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯡꯁꯤꯠ ꯑꯁꯥꯕꯁꯨ ꯏꯁꯥꯗ ꯈꯪꯐꯨ ꯐꯨꯗꯣꯔꯛꯏ꯫ ꯑꯩꯁꯨ ꯀꯤꯕ ꯐꯥꯎꯔꯛꯄꯗꯒꯤ ꯍꯟꯅ ꯌꯦꯡꯗꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯀꯀꯥ ꯑꯃꯗꯤ ꯕꯕꯥ ꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯦ꯫ ꯑꯗꯨꯒ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯃꯈꯣꯏꯗ ꯂꯤꯔꯤ꯫ ꯃꯗꯨꯗ ꯕꯕꯥ ꯑꯃꯗꯤ ꯀꯀꯥꯅ ꯍꯥꯏꯔꯛꯏ, "ꯑꯩꯈꯣꯏꯁꯨ ꯍꯩꯅꯗꯕ ꯐꯥꯎꯔꯛꯄꯗꯒꯤ ꯊꯣꯛꯂꯛꯂꯤꯕꯅꯤ" ꯍꯥꯏꯅ꯫ ꯃꯗꯨꯗ ꯑꯩꯅ, "ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯍꯥꯏꯔꯛꯄ ꯌꯥꯗꯕ꯭ꯔꯥ ꯕꯕꯥ?" ꯑꯁꯨꯝꯅ ꯍꯥꯏꯔꯨꯕꯗ ꯕꯕꯥꯅ, "ꯅꯪꯗꯤ ꯀꯤꯒꯟꯗꯕ ꯑꯗꯨꯗ ꯍꯥꯏꯔꯝꯗ꯭ꯔꯕꯅꯤ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯤ꯫ ꯇꯧꯕꯒꯤꯕꯨꯗꯤ ꯑꯩꯁꯤ ꯃꯍꯧꯁꯥꯅ ꯂꯥꯏ-ꯇꯤꯟ ꯀꯌꯥ ꯀꯤꯒꯟꯗꯦ, ꯃꯔꯝ ꯑꯗꯨꯅ ꯕꯕꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯗꯕ ꯑꯣꯏꯕꯖꯥꯠꯅꯤ꯫ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯄꯣꯠ ꯆꯩ ꯂꯩꯕ ꯗꯨꯀꯥꯟ ꯑꯗꯨꯗ ꯋꯥꯔꯤ ꯑꯁꯦ ꯂꯤꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯗꯨꯀꯥꯟ ꯃꯄꯨ ꯑꯗꯨꯅ ꯆꯩꯗꯨꯝ ꯆꯩꯔꯛꯏ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯆꯍꯤ 7-8ꯀꯤ ꯃꯃꯥꯡꯗ ꯃꯤ ꯑꯃ ꯂꯩꯈꯤꯗꯕꯅꯤ"꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯑꯩꯅ "ꯃꯇꯧ ꯀꯔꯝꯅ ꯂꯩꯈꯤꯗꯕꯅꯣ" ꯍꯥꯏꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯗꯨꯀꯥꯟ ꯃꯄꯨ ꯑꯗꯨꯅ, "ꯆꯞ ꯆꯥꯕꯤꯗꯤ ꯈꯪꯗꯦ ꯑꯩꯁꯨ, ꯃꯈꯣꯏꯁꯤ ꯌꯨ ꯊꯛꯃꯤꯟꯅꯕꯗꯒꯤ ꯄꯩꯁꯥꯒꯤ ꯃꯔꯝꯗ ꯃꯔꯩ ꯌꯦꯠꯅꯔꯛꯈꯤ ꯍꯥꯏ꯫ ꯑꯗꯨꯗꯒꯤꯗꯤ ꯅꯤꯄꯥ ꯑꯃ ꯗꯥꯏꯅ ꯊꯤꯟꯗꯨꯅ ꯍꯥꯠꯈꯤꯕꯅꯤ꯫ ꯃꯈꯣꯏꯁꯨ ꯑꯗꯨꯝ ꯆꯦꯟꯅꯈꯤ ꯍꯥꯏ꯫ ꯁꯤꯔꯤꯕꯗꯨꯁꯨ ꯏꯊꯥꯏ ꯃꯆꯥꯅꯤ ꯍꯥꯏꯒꯨꯝ ꯇꯧꯕꯅꯤ꯫ ꯅꯣꯡꯊꯤ ꯅꯣꯡꯃꯣꯡꯕꯗ ꯑꯗꯨꯝ ꯃꯊꯤ ꯐꯣꯡꯕꯅꯤ" ꯍꯥꯏꯔꯛꯈꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯩꯈꯣꯏ ꯌꯥꯝꯅ ꯀꯤꯅꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯆꯪꯈꯤꯗ꯭ꯔꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯑꯩꯁꯨ ꯁ꯭ꯀꯨꯜ ꯀꯥꯕ ꯃꯇꯝ ꯌꯧꯔꯛꯇꯨꯅ ꯌꯨꯝꯗ ꯍꯜꯂꯤ꯫ ꯑꯩꯒꯤ ꯃꯍꯨꯠ ꯂꯩꯀꯥꯏꯗꯒꯤ ꯏꯃꯥꯟꯅꯕ ꯑꯃ ꯁꯤꯜꯂꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒ ꯕꯕꯥ ꯈꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯕꯕꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯃꯥꯟꯅꯕ ꯑꯗꯨꯅ ꯂꯩꯀꯥꯏ ꯑꯗꯨꯗꯒꯤ ꯅꯨꯄꯥ ꯑꯃꯗ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯁꯥꯔꯨꯕꯖꯥꯠꯅꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯊꯥꯖꯗꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯆꯠꯂꯤ꯫ ꯑꯗꯨꯝꯅ ꯆꯠꯄ ꯑꯗꯨꯗꯗꯤ ꯑꯩꯁꯨ ꯌꯥꯎꯔꯤ꯫ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯌꯨꯝ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯄꯣꯠ ꯆꯩ ꯃꯈꯩ ꯂꯣꯏꯅ ꯆꯈꯥꯏꯔꯝꯃꯤ, ꯑꯗꯨꯒ ꯃꯤꯡꯁꯦꯜ ꯑꯃꯁꯨ ꯄꯣꯔꯛꯇꯨꯅ ꯑꯩꯈꯣꯏ ꯈꯣꯂꯥꯗ ꯂꯥꯛꯂꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗꯣ ꯈꯣꯂꯥ ꯑꯗꯨꯗ ꯇꯝꯅꯕꯅ ꯂꯣꯏꯈꯤ꯫ ꯃꯤ ꯑꯃꯅ ꯆꯦꯟꯈꯤꯕꯒꯨꯝ ꯗꯨꯡ ꯂꯥꯎꯕ ꯃꯈꯣꯜ ꯀꯌꯥ ꯇꯥꯈꯤ, ꯑꯗꯨꯒ ꯈꯣꯂꯥ ꯑꯗꯨꯗ ꯗꯪ ꯊꯤꯜꯂꯛꯄ ꯀꯌꯥ ꯑꯃ ꯇꯧꯔꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯑꯩꯅ ꯇꯧꯐꯝ ꯈꯪꯗꯅ ꯑꯁꯨꯝ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄꯗ ꯃꯤꯡꯁꯦꯜ ꯑꯗꯨ ꯎꯔꯛꯏ꯫ ꯑꯩꯅ ꯃꯤꯡꯁꯦꯜ ꯑꯗꯣ ꯂꯧꯈꯠꯂꯒ ꯃꯄꯥꯟꯗ ꯂꯥꯛꯇꯨꯅ ꯂꯪꯈꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯇꯝꯅꯔꯝꯕ ꯗꯨꯡ ꯆꯦꯜꯂꯝꯕ ꯄꯨꯝꯅꯃꯛ ꯑꯗꯣ ꯐꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯑꯩꯅ ꯑꯌꯨꯛꯇ ꯙꯨꯞ ꯀꯦꯟꯗꯜ ꯀꯠꯊꯣꯛꯇꯨꯅ ꯈꯨꯔꯨꯝ ꯊꯣꯛꯄꯗꯒꯤ ꯃꯈꯥ ꯇꯥꯕꯗꯤ ꯀꯔꯤꯁꯨ ꯇꯧꯔꯛꯇ꯭ꯔꯤ꯫ ꯃꯈꯥ ꯇꯥꯅꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯨꯗ꯭ꯔꯤ꯫ ꯕꯕꯥ ꯈꯣꯏꯁꯨ ꯃꯐꯝ ꯑꯗꯣ ꯂꯩꯕ ꯍꯩꯅꯔꯛꯇꯕꯗꯒꯤ ꯊꯕꯛꯇꯨ ꯂꯣꯏꯁꯜꯂꯝꯗꯅ ꯇꯣꯛꯅꯔꯒ ꯌꯨꯝꯗ ꯍꯟꯅꯔꯛꯏ꯫ ꯍꯧꯖꯤꯛꯇꯤ ꯊꯕꯛꯇꯨꯁꯨ ꯃꯤ ꯑꯇꯣꯞꯄꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯃꯐꯝ ꯑꯗꯨꯁꯨ ꯂꯣꯏꯅ ꯍꯣꯡꯈ꯭ꯔꯦ꯫ ꯑꯩꯅ ꯏꯝꯐꯥꯜ ꯆꯠꯄ ꯈꯨꯗꯤꯡꯒꯤ ꯃꯐꯝ ꯑꯗꯣ ꯍꯦꯛꯇ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯁꯤꯅꯤ ꯑꯩꯒꯤ ꯏꯁꯥꯗ ꯊꯣꯛꯈꯤꯕ ꯑꯀꯤꯕ ꯋꯥꯔꯤ ꯑꯃ꯫ ꯋꯥꯔꯤ ꯑꯁꯤ ꯈꯔꯕꯨꯗꯤ ꯁꯝꯂꯦ, ꯑꯗꯨꯃꯛꯄꯨ ꯋꯥꯔꯤ ꯑꯁꯤ ꯑꯁꯦꯡꯕ ꯏꯁꯥꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯃꯈꯛꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫